Myanmargi Lalhoulup ani punsinbagi agreement sign taunabada Mizoramgi Chief Minister saruk yaramle. Myanmarda hojik thokliba crisis amadi Kukizo unity gi matangda handling taubada saruk yabagi wafam kaya mamangda laikhraba Mizoramgi Chief Minister Lalduhoma handak amuk Myanmargi Lalhoulup ani punsinnaba Mizoramda agreement sign taunabada Chief Minister masa saruk yaki haibagi pau thorakle. Pau asina hai mamang chayolda Myanmargi Pro Democracy Rebel Group ani Chin Land Council amasung interim Chin National Consultative Council ani amata oina Chin National Council natraga CNC gi banner makhada punsinaba agreement sign taunabagi thoramda Mizoram gi Chief Minister Lalduhoma amadi atei local luchingba khara saruk yaki. Report asna makha taraduna hai agreement sign taunaba aduda Myanmar lalhoba luchingba singa Chief Minister Lalduhoma ga punna faminabada natana khut soknaki amadi punna photo su lauki lagliba wafam di lebak amagi lalhoba singi marakta punsinaba sign taunabada Chief Minister na matau karamna saruk yaribano amadi karigi yaribano haibasini amaromda paumi singna karigi agreement sign taunabada saruk yakibano haina hangba wahangi paukhumda Lalduhoma na mahakna saruk yakibadu mahaki mission amani haina pongna khumakibani. Mizoram gi Chief Minister Lalduhoma na US khongchatta wangangbada political boundary gi wangmada leinariba amadi nationhood manadaba Kukizo sing amata oina punsin famthoi haiba wafam fongdoklubadagi mamang chahida achoba wathok ama leikibani adubu Mizoram lengaki maikaidagi di wafam adugi matangda sengdokladuna Chief Minister na fongdokkiba adu India manungda punsinbagi wafam ni tokhaiba makhoigi administration ama lehenbagi wafam natte haikibani. Ningsingma yabadi Indo-Myanmar border paringda chatnaramba Free Movement Regime FMR India government na lauthokkiba matamdasu mahakna kanna yaningdaba fongdokkibani. Panbayai kumjai Englising ani kunmathoida Myanmar da military lengak lakpam haurakpadagi pro democracy oiba Lalhoulup kaya tholaktuna military jantaga lanthengnaduna laklibani. Asigumba Lalhoulup ani amata oina punsinkiba haiba asimak military jantagi mayokta makhata na hena kanna lanthengnakigani haiba takpani amadi masida Mizoramgi Chief Minister na fongna sogali haibani hainasu report asna makha tarakli. Myanmar da apikpa nuclear plant ama semgatnaba Russia ga Myanmar ga sign taunakre. Myanmar da small scale nuclear plant ama semgatnaba Russia ga Myanmar ga leibak ani gi marakta agreement ama ngasi sign taunakre. Agency gi paun hai Russia gi President Vladimir Putin amasung Myanmar janta gi Chief Min Aung Hlaing ga Moscow da unadna wari sanakraba matungda Myanmar da apikpa nuclear plant ama semgatnaba leibak ani gi marakta ngasi agreement sign taunakibani. Myanmar janta gi Chief Min Aung Hlaing ga ngasi Moscow da Russia gi President Vladimir Putin ga unaduna leibak ani gi marakta hena achetpa mari thamnabagi matangda wari sanaki amadi janta luchingbagi maikaidigi Moscow da mamang chahida samu taruk khudol tamlakiba bu thagatpa fongdokhi. Military alliance singna fongdorakpada Moscow da samu taruk khudol tamlakiba adu Russia na Myanmar da jet fighter taruk mapungfa na pikraba matungda oibana nongchup leibak na di Russia amasung Myanmar leibak ani gi mari asibu elephant diplomacy haina fongdoknarakli. Nobel Peace Prize winner Aung San Suu Kyi gi lengakpu military na kumjai Englising ani kunmathoi da paisankibadagi leibak asida hauzik civil war thoklibani. Ngasi Russia gi President Vladimir Putin ga leibak ani gi marakta sign taunariba si leibak ani gi marakta leinarakpa marup mapang oirakpa chahi 15 subagi harau tayamba thoram amani haina Myanmar gi Prime Minister Min Aung Hlaing na fongdokhi. US na bulan pamlabadi lan gi damak sem saduna lei China. US President Donald Trump na fentanyl issue ga mari leina na fongdokkiba wafam amabu US da leiba Chinese embassy na kana yaningdaba fongdokkiba ga loinana karigumba US na lan pamlabadi China na lan gi damak sem saduna leiri haina fongdokkhre. Agency gi paun high fentanyl issue gi matangda United States ki President Donald Trump ki tariff ki matangda pikiba warol amabu Washington da leiriba Chinese embassy na ngasi kanna yaningdaba fongdokladuna United States na bu pamlabadi lan gi damak China na matam pumbada sem saduna lei haina fongdokkibani. Andy Washington na China bu chap manaba maongda treat tawgadabani haina su Chinese embassy na fongdokki. Chinese embassy na X da thadorakpa cherol amada mathaki wafam asi fongdokpaga loinana US na pukchal sing na fentanyl issue gi waroisin purakpa pamlabadi China da hangbaga loinana amana amabu chap manana treat tawgadabani. US na bulan pamlabadi lan asi tariff ki lan oibayai trade ki lan oibayai natraga makal ama hekta ki lan oibayai masigi damak matam pumbada China na sem saduna leiri haina fongdokki.